अहानबदा मरोइबा पाउ पिजरी चाही अनि फाउबगी मनुंगदा इम्फाल फाउबा रेल लंबी योरगलगनी हाइना चीफ मिनिस्टर युमनाम खेमचाना फोंदोरखरे अनसमना सिंदुना नगा तरुक हाटखिबगी वायल फंगहलु हाइना मियामगी खोंगचत चतखरे मयोलना सिंदुना अफब मिहुत खन्नबगी पोस्टर कैंपेन चथबा हौख्रे अरामबाई तेंगोलगी थौमी मंगा फाजिनखिबा यानिंगदे हाइदुना वाकत मिफम फंख्रे अमदी मणिपुर की मफम खरदा ngasi नोंग कन्न चुरब याई हाइना IMD ना खंगलगली खुरुमजरी ममी टीवी ना संदोकचबा प्राइम टाइम न्यूज येंगबिरबसिंगबु प्रतिमा तखेल संगमना तरामना उक्चरी पाउ संदोंग पिजरी Deputy Commissioner Imphal West की supervision मखादा ngasi How Grant Singjamai Imphal da John Kalyan Civil Public Welfare Camp ama pangthokre. Camp asina government miyam da kanhanaba piriba service sing miyam gi sumang da yauhanbaga loinana department kya saruk yaduna welfare scheme singi awareness piba ngamhankre loinana Manipur laingak na miyam pumnamak mafamda mapung faba amasung achumba welfare yauhannaba thabak sing camp asina पांगथोक्तुना मियामदा कानबा फंगहनबा होनरी थौरम असिगा मरी लेनना चीफ मिनिस्टर युमनाम खेमचाना फोंदोरखिबदा प्राइम मिनिस्टर नरेंद्र मोदी बु थागतलदुना विकसित भारत मणिपुर कुमजा लिसिंग अनिगा निफुगा मंगा मंगफाउ नहनबगी पांदमदा असिगुंबा थौरम सिंह पांगथोकपनी हाइनसु फोंदोखि महागदा मखा ताना फोंदोरखिबदा हौजिक पाइखलगलिबा रेलवे प्रोजेक्ट की मतंगदा खोंगसांग फॉरवर्ड रेल लंबी सेंब लोइरे लोइनना लाखदौरिबा चाही अनिगी मनुंगदा इम्फाल फॉरवर्ड रेल लंबी सेंब लोइशलगनी हाइबगी थाजब लई हाइना सु फोंदोखि हौखिबा जनवरी की तांग तराग तरुकता मणिपुर यूनिवर्सिटी ऑडिटोरियम दा पॉलिटिक्स की अनोबा लांगी बोट कैंपेन चाही अमा चुमना पांगथोकदबा कैंपेन हौख्रबा मतुंग कैंपेन असी लेकाई लेकाई की क्लब अमदी मैरापाइबी सिंगा मियांगी मिफम पब्लिक मीटिंग पांगथोकतुना लाकली अमसुंग कैंपेन असी सरुक अमा ओइना पोस्टर कैंपेन चथरखिबनी अफबा मिखल पांगथोक्तुना याइफा नुंगाइबा इंग तप्पा सेंजा थुंजा लेतबा मतिंग लेबा लेबाक अमा लेबा ngamnaba Manipur Youth League mayolna leibak miyamda yauhanjiningba mayolgi slogan paujil sing lamdam asige kachin koya sin bathungna yauhannabagi pandamda pangthokjabani haiki chathariba poster campaign asi ngasidagi hauraga numit 8 ni chupna chathagadabani amadi hariba poster campaign asi Imphal East Imphal West Thawal Bisnupur Kaksing sing dasu yaushin campaign asida ireicha singna yaushin biu amadi mapung fahan biu haina su fongdorakli All Naga Student Organization Manipur as Ansam Nasindura ngasi Imphal da Miyamgi Oiba Rally ama pangthokre. Laikhidraba Naga Micham Taruki Achumba Wayel Fanghalu Haina Taksilladuna Chatkhiba Rally adu Imphal gi Tangkul Baptist Church tagi hauraga Khuyathong Fauraga Chingmairong da leiba Manipur Baptist Convention MBC da thungki. Rally aduda CHO gi luchingba sing mihut sing amadi miyoi kayana sarugyaki amaromda paumi sing da ansam gi president
anti sang maring na fongdorakibada mihad asigi matangda investigation chathaba haurabasu mihad asida chenari basing haujik fawa puthokpa ngamdri loinana laingak nasu athoba matamda mihad asida chenari basing logi oiba cheirak pigadabini hainasu mahakna fongdokhi Naga safe zone with more than we are peaceful people. And we will continue serving to the world that we are peaceful people, and the government should not take advantage of our peace loving and keep on denying or taking granted of the demands held by the Naga people in line with the Charter of Demand placed by the United Nations. Even after 30 days, the government's failure to book or to arrest even a single culprits or perpetrators who are involved in the abduction and brutally killing of 6 Naga hostages is very unfortunate. And the association views this as that the government is not sincere enough. We are confident that if they are sincere, if their intervention is very sincere, the perpetrators and all those culprits who are involved in that heinous crime will be arrested. So the LSM is organizing this mass rally as a sort of peaceful demonstration to express the voice of the voiceless people, the voiceless Naga families, and the 6 Naga hostages who are kept in the hospital, demanding justice, the immediate justice, arrest the perpetrators involved in the crime. And in the line of the United Naga Council, we are also demanding the TNFP who is involved in this crime should be investigated thoroughly and declared terrorists. And the SU agreement which the government of India had given to the Kuki militants, they have misused it. They misused it as a license to kill the innocent people. That's what we can witness with the killings of all the civilians in Naga hostages. So, with in the line of the demand, Charter of Demand placed by the United Naga Council, today's demonstration demands to abrogate SU agreement. And the KNP chairman happens to be the husband of the present minister, M. So, the Naga people, the association, would like to question on what ground is the husband of the wife of the Kuki militant is given the post. So, it has to be investigated thoroughly and in accordance with the law, even in the rule of law. So today's demonstration, the Peace Mass Rally, is organized by the ANSAM on behalf of the people, on behalf of the Naga people, on behalf of the 6 hostages. Bantri Pukigi Secretary to Pangthokpa 7 Governor Art Award Listing Anigal Kuntaruk Mana Mathumpiba Thoramda Sarugyaba Fangzabasi Nungaiba Fawi Masida Honorable Governor Sri Ajay Kumar Balana Distinguished Artist Sri Ibo Choba Yendrembamna Honorable Minister Sri K.S. Loken Singh Chief Secretary Amasung Atopa Dignitary Singda Award Asip Sinaki Award asina art ki lamda mapung fana sarug yakiba singsu sakhang bagaloinana Manipur gi rich cultural heritage bu pangal hengat haliba artist singbu ikai khumnaba amasung thagat fongdorakli International Day Against Drug Abuse and Illicit Trafficking gi mari leinana ngasi leibak asigi status sin bathungna Ministry of Justice ki meeting makhada pangthokliba nasa mukta bharat abhiyan Biksit Bharat ki pehchan haiba thimda Imphal East District to District Administration Social Welfare Department amasung Indian Red Cross Society na punna kusamnaduna nasa mukta bharat sapta cycle rally ama pangthokre
Imphal East की DC Dr. Nevedita Lairelakpam amasung Social Welfare Department की Director Sahik Abdul Hakim na Imphal East DC Office tagi lamthakhiba cycle rally adu miyoi chamarom na saruk yaki hari. Rally adu lamthadringai mangoinana Imphal East की DC Dr. Nevedita da cycle rally da saruk yariba single loinana Say No to Drugs Afaba Hakchang Faba Bharat ama sem saba Drugs tagi lapthok lasi sana khonaba nungairaba punsi oina hingminarasi haiba wakhalonda punna wasak loba drugs ki mayokta signature campaign toba loiraba matung DC amasung social welfare gi director anina rally adu lamthakhibani rally adu lamlong bazar telipati hata konung mamang wangkhai lambi gi kongba khetri laikai na chingba faudana laklaga YGC complex ta lamthungphom oikhi Arambai Tengolgi Thomi Manga Fajin Kiba Yaningde Haiduna Kaksing District ki Manung Chanalaiba Sekmajing Apunba Maira Paibina Sinduna Lamdam Adugi Maira Paibi Singna Sekmajing gi Ningol Kongda Wakan Mi Phom Phongkre Khongjang Aduda Yau Kibi Ningol Kong Maira Paibigi Secretary Mayeng Bam Thoibina Haikibada Englishing Anigal Kulhumdoi Me Tang Ohumdagi Khanghodana Thokiba Irang Asina Maram Oiraga Mioi Kaya Lanjena Duna Relief Camp ta Haujik Ladiba Asi the Sunatana Maitegi Yum Kaya Mai Thakiba Asi Security Singna Section na ngak seram labadi thoglam daba yai haiki Lenga ki section haudabadagi Arambai Tengol amadi khun ngakpa kaya na ngak senduna laki Manipur Governor na khul ngakpa sinajaramba khulai sing Pikhalau aduga icha singbu tangdu leitaba punsi amada leiba yarani hairakpadagi Englishing aniga kunga manga gi February tang kunga manga government gi khuthangda khulai sing loina pikhat khiba si mama oibi singna khangi Icha singna tangdu leitaba lining laisolda pukning changna leiraba matam asida Madam Chadna Faba Punba Taurakliba asi Mama Oibi Singna Yaningde Masigi Thawung asi Santi Purak na banate he na may chak na bagi may chubani haina Mama Oibi Singna lawi Aduna lengak na hujik faziliba Arambay Tengolgi Icha Sing Ganisan amati yaudana thadokpir o haiki Madam Chadna Kogi Isas Arambay Isas Sing Fazin Kiba Ganisan amata yaudana thadokpio Manipur Sarkar ki hujik oiba thawong akoi yajaning de khangawdana thokiba May 3 2023 gi May 3 dagi khangawdana thokiba adagi maihau koi maitai yung kaya tumna mai thakiba adagi miwai kaya lanjen haliba relief camp da le haliba khudong thiba tholiba angang nubi kaya awaba tahaliba punamakse Sarkar ki section daba thawong amadi security singi section daba thawongna makoigi thausadaba duty makoigi mapung phana makoina section na tawudawdagi thokiba ngaktani punamakse aikoigi khun ngakpa isasing Arambay isasing jina thogla kanda aikoi Manipur sibu ngasi oiriba phibam sida kallaga thambiram bani aduna 2025 February 20 da akoi governor na akoi isasing na pairamba khun ngakpada sijinaramba akoi iraiba iramda mukanna ba honna bada sijinaramba kulaising pikhalao aduga condition amata laitana makoibu gyan taba tangdu laitaba punsi amada leiba yaragani haibadagi akoi mama boiba akoi mayamna isasing sibu akanba pressure pi duna makoibu tangdu laitana leinanaba tangdu laitaba kunai samaj ama oinabagi damakta mama akoina witness oirakanda kulaising sarkar gi mafamda sinajakibani akoi isasingna hanagi punsida tangdu laitana social worker oina makoina lining laisonda pungding changna akoi ipurpu kanaba honadana asok santi leina leiraba matamchila khangawdana isasingbu phajanba punjinba tawrakpase mama akoina yaningde masigi thawong chidi kaima makhata na kaima chatharakpa taragadi mama akoina lemna lai thak lai thoi masi santi purangna ba sengna hayagadi masigi thawongse santi purangna bagi thawong nate hena mai sakna bagi mai chubani haina koi imaibe mama oibe akoina lawi aduna ngasi mama oibe akoina witness orakanda sarkar gi mafamda governor gi mafamda akoina sinagiba kulaising akoi sakhini aduna isasing condition amata yaudana thadok pirao Arambay isasing thaba yaroi haiba wafamse si vidyagi thongda thamjai Nakal Amaronda
खा पोसंग मैरा पाइबी मयांग इम्फाल मैरा पाइबी अमदी माइकई कयागी इमा सिंगना अरामबाई तेंगोलगी तेंगोलोई अहुम फाखिबगी मायोक्ता यानिंगदबो फोंदोरकली थौबाल डिस्ट्रिक्ट अपुनबा इमा सिंगी मिफम अमा पांगथोखरे हंगचित जून कुनगनी थोय फावबदा फाजिनखिबा एटीगी मियोय अहुम थादोरक्त्रबदी थंगनबा नुमित्तगी अकनबा खोंजंग चंगसिलगनी हाइरकली थौबाल डिस्ट्रिक्ट मनुंगदा लेरिबा तोंगान तोंगानबा मैरा पाइबी इमा सिंगी ओइबा अपुनबा मिफम अमा ngasi थौबाल मेला ग्राउंड कम्युनिटी हॉलदा पांगथोखरे जून तारीख कुनगनी थोय फावबगी मनुंगदा ngarang NIA na फाकिबा एटीगी मियोय अहुम कंडीशन अमता यावदना थादोरक्त्रबदी अकनबा खोंजंग कया अमा चंगसिलगनी हाइना थौबाल डिस्ट्रिक्ट की अपुनबा इमा सिंगी मिफमना वारेब लौख्रे ngasi nungthil thawal district ki manungda leiriba hairo gwangjing leisangthem waithau khangabok leisangthem hauka kiam nongpok shekmai ukhongsang langmaithek sulongongbom thawal athopam amadi thawal proper da leiriba maira paibi amadi nupi gi organization kayanam mihut sing saruk yaduna पांथोकिबा मिफम अदुदा मे अहुमदगी हौरदुना ngasi फावबा चथरकलिबा कांगलुप की इरांग असिना येलहौमी सिंगदा पिरकलिबा चैथेंग मरुओइना ममा लेबा पु नुंगसिजदुना कथोकपगा लोइनना चेंजा चोंजरुबा इरेजा नहा कया ngasi मायोंगनरिबा खुदोंचादबा कयागी मतंगदा खनखी अमदी पुन्ना पेंदबा खोलाव कयासु लौमिनखे मिफम अदुगा मरी लेनना ओल यारिपोक अपुनबा इमा लुपकी सेक्रेटरी मतौ लेबी लेमना फोंदोरपदा ngasi मक सिक्योरिटी फोर्स सिंगना फानबा होनरिबा अमदी NI गी केस क्या पांसिनुना अचोबो मराल क्या पीनबा होनरिबा खुंगापुम इरेचा सिंग अमदी अरामबाई तेंगोगी इचा इनाउ सिंग असि लमदम मसिगी ममा ओइबी कयाना इमा लेबाग असिबु कन्नबगिदमक अयाबा पीदुना चटहनखिबा इरेचा ngaktane मखोइगी मतेंगना येलहौमी सिंगबु ngakpi senbibasung ngamkhibani matamgi matung inna haujikti lining lambida chacharage khulai thadoklage haina manipur gi governor gi mamang amadi laingak ki mamang da yanaba amaga loinana khulai pumbasu thadokraba arambai tengogi icha inau singda nahaunana maral pisinduna faba punba kaya chatharliba asi mama oibi kayana laingak asida sinabani मसी ममा ओइबी सिंगना याबु ngamloi maram asina ngarang NIA na fajin khiba ATG mioi ahum mutum nauba haurok cham nanaucha amadi kangabam somananda makhoi ahum asi jungi tarik kungani thoi fawui manungda condition amata yaudana thadorokadabani natrabadi थंगनबा नुमित्तगी थौबाल डिस्ट्रिक्ट की मनुंगदा लेरिबा मैरा पाइबी इमा सिंगना अमुक थेंगनद्रिबा मौंगदा चथबा अकनबा खोंजंग कयामा चंगसेनबा सेम सारे हाइबा वफम कया फोंदुरगली अक्षनबगिदमक्ता खुनगाकपा अमदी अरामबाई तेंगोल हाइदना थोखिबा इसासिंग इबुंगसिंग इबुंग इपा खुदिंगमक मसी अखोई ममासिंग अखोई पुनमकना यारगा इसासिंगबु खुनगाओ अखोईगी इरमदम अखोईगी इरैकाय अखोईगी इसाइसु अखोईगी इजाति अखोईगी फुरुप ngасidi nongmagi mina khudum chansilakpa tare haidana अखोईबु कंजनबगिदमक अखोईगी येलहौमी सिंगबु इंडिजिनस पीपल सिंगबु कंजनबगिदमकता अखोईना थोखनखिबा अखोईना मखुद पाइदना नमालाइबा कलुरो हाइदना थागिबा अखोईगी इसासिंग ngasi NIA की केसनी अदुगी केसनी हाइदना मथंग मरम लैतना फागलकपा असुमना थोखिबा मी असे मराल लैरे हाइबा तारगदी अखोई खांगदुना मिना लैबा ngam ओइ ममा अमा ओइना लोइनाना हौजिक लैरिबा फिबम असिदैजा 80 इचिलनाउ इसा सिंग खुदिंगमक खुलाई थादुओगा लाइनिंग लाइसोल की थबक तौरगे मजाति मफुरुप की दमकता लाइनिंग लाइसोल धर्म की दमकता अखोई इनात लाइनिंग स्टेजा अखोई पुंगनिंग चंगजल लगे हाइदना गवर्नर द खुलाई सिनदना ममा लिसिंग ना साखी ओइरगा थमग्रबा अनिरक अहुमलक थोकना खुलाई जिगी छिनबदा यारब्रा याद्रिबा हाइदना राइबाक प्रजा पुनमक खनरगा गवर्नर न खुयेक पीदना ngakpi senbigani makha tana makhoida ahenba karigumba hiram amata phaba punba amana tauba amadi torture tauba mentally physically harass tauba amata tauroi haidana manipur pumbada leiriba achau police officer army officer puna mangna yanaraga pi khraba khulai pikhat khraba makhutta khulai yaudraba
लाइनिंग लाइसोल दा इनात लाइनिंग दा मबुकनिंग संगदना लेरेबा अखोइगी इचाजिंग इनाउजिंग इबुंग इपाजिंग बु हौजिक अनौ अनौबा मराल कया पिसलगा फरक बाहायबजिदी अखोइ ममासिंग दा याम सिंगनाबमनी मसि सिंगनाबिरकनु सिंगनाबगी पोलोय अफबा अमा तोइरोय मसि थादोकनबा हाइरिबा मियोय अहुम मुतुम नावबा हौरोकचम मनाव चा अमदी कांगबम सोमानंदा मखोइ अहुम मसि हौजिक ngasi athuba matamda hayeng tang kunithoi yaudri phawbagi manungda thadok piyu condition yaudana adu thadok pidaba taragadi lakliba tang kunithoi sidagi akoi ahen ba khongjang changsal lakani ngasi June gi tarik kun listing anil kuntaruk voluntary health unit committee VHUC Rimski kunga mangarak stuba mapokumon silver jubilee Rimski department of immunohematology and blood transfusion rim now pangthokre Professor Dr. Nepram Sanjip Singh, MS Rims as Chief Guest Adhikari Mayum Barinda Sharma, Haisodi Department of Blood Transfusion Rims Moirangthem Subhas Chandra, President VHUC Tang Taraganipada Blood Donor Singa Ikai Kumnaba Utpaga Loinana, Angamba Kudol Tamki, Laikhidraba members Singi Mami Singa Haikat Lekat Tamkibaga Loinana, Mioi Mari Rimsta Body Katokpa Sing the Su Ikai Kumnaba Utki. I have Hanzere, Baduyam, Nesata Suyam, Kushiba, Piema. BSU Zina, only happy Mixina, who did popular lectures 25 years. So they unfortunately, Diriba, Dr. Professor A. Barindra, Dr. Pratima, Amasung. Kaching District Bar Association Bar Council of Manipur ga punna khusamnaduna roles of advocate society amasung fundamental rights and fundamental duties haiba hiram asida ngasi nongmagi oiba district level legal education program ama Kaching District Court Complex ta leiba Kaching District Bar Association ge office ta pangthokre Thauram aduda Chairman Bar Council of Manipur Sarangthem Brajabihari President Kaching District Bar Association Nongmaithem Madhu Amadi Junior Magistrate First Class Cum Civil Judge Junior Division Kaching Nira Shinamna Thauram Mapusing Oina Serbiyaki ngasi pangthokiba legal education program aduga mari leinana Nira Sinamna Fongdorakibada lamdam asida santi leiba dispute leitaba society ama oihanbada advocates sing asigi thodang asi yamna chawi amadi maruoi courtroom dagi handorlabasu legal awareness loinana victim compensation gumba hiramda miyamna gyan tahanbadasu advocates sing asi yamnamak maruoi loinana aikhoi mipung khudingmangna constitution ikai khumnana fundamental rights amadi fundamental duties asi masak khangna chatminasi Supreme Court nasu right to life to personal life ki maramda kanna thabak chathariba paikhatliba kayasisu miyamgini haiba wafamsu fongdoraki ngasi pangthokiba legal education program aduda advocate chairman legal aid and legal education committee Bar Council of Manipur Koijam Modusudona Thauram adugi nunggi oiba warol fongdorakhibaga loinana advocate chairman disciplinary committee 1 Bar Council of Manipur Lyric Yengbam Jayanta Roina roles of advocate in society haiba hiram sida amadi advocate chairman administrative committee Bar Council of Manipur FA Khalidna fundamental rights and fundamental duties haiba hiram asida saruk yakhiba advocate singda wangangkhe Manipur ki Secretary Kumar dispute like the peace like a society ma like haragadi advocates ya maroi ko aduga courtroom dagi hedorapada hoji akoi ki angang macha sing moina lakpada madam akoi ki for example court hedorapada so victim compensation kumba asi ko chelapa legal awareness ko chelapa advocates adu ki matu maroi
Manipur gi mafam kharada ngasi nong kana churaba yai haina Indian Meteorological Department na khanghalakle. Department asina piba report amagi matung inna Arunachal Pradesh, Nagaland, Mizoram, Tripura, Tamil Nadu, Puducherry, Karaikal, Kerala amadi mahida nong kana churaba yai hari West Bengal gi sub Himalayan gi saruk sing amadi Sikkim dasu ngasi hariba fibam asi mayok narba yai hari. National Highway Kuntraga Taret Imphal Jiribam Lambida Nongmada Changdaba Yadraba Poche Puba Gari Chamaga Yankai Imphal Gidamang Ngasi Ayub Jiribam Thadokre Hari Thazaba Yaba Paumagi Matung Inna Security Gi Akanba Checking Tharanga Loina Puthorakliba Gari Sing Aduda LPG Puba Gari Taragani Thoi Petrol Puba Tanker Taragamanga Diesel Puba Tanker Taraga Hundo Yauri Hari Chandel District ki Chandel Town lagi kilometer taret mukchatlaga Liwa Khulen Saraida Leiba Jawaharlal Navodaya Vidyalaya JNB da hayeng pangthokadoriba NEET UG exam gi yenglaga hayeng ayuk pung taruk tagi numidang waram pung taret fawba school adugi akoibada meter jamana konba mafom singda Bharatiya Nayan Suraksha Sanhita VNSS gi section chamago humpugo humtogi makhada athingba thamle haina Chandel District ki District Magistrate Hematu Kumarna Thokpa Cherol amada khanghalakli asina makha taraduna athingba si makhada miyoi manga natraga miyoi manga dagi hena punba asok apan thokhanba yaba khusukulai puduna chatpa yaroi haidi Hanadagi Luhongnaba Matam Sinaduna Lairaba Nahama Police ki Kanguna Wari Sanasi Haina Imung Manungi Miyoi Sina Police Station da Kauraba Matung CRPF Amadi NIA da Sinakibagi Mayokta Ngasi Miyam na Kongjang Sangsengkre Haidi Mara Laitaba Miyoi Bu Kudakta Thadorok Trabadi Miyam Galoinana Akanba Kongjang Sing Changsilakpa Yai Haidi Thaudok asigi matangda Mami TV News Paumiga victim adugi imunga wari sanabagi matung inadi ngarang mayang Imphal Police Station gi kanggo amana uchiwa wangmadagi ningthauzam momocha koba masagi chahi kungamapan apokpa sulengbagi mayumda mayang Imphal Police ki team ama laktuna ayuk pung tara fawbagi manungda police station da laknaba imung manungda khanghallamki hari police na khanghalak Kiba adugi matung inna ningthauzam momocha gi apokpa mama ningthauzam Zando Devi amadi mayambaga loinana momocha police station da chatuna wari sanakhiari wari sanabagi tungda momocha CRPF amadi NIA gi kanguna amuk fazan khibani hari ningthauzam momocha fazin khibagi thawong adubo yaningdaba fongdoktuna ngasi uchiwa achobada leiba kaithelda miyamna wakat khongjang ama changsinbaga loinana pendabagi kholau kaya laukhre Wakat Khongjang aduda saruk yakhibi momocha gi apokpi mamana macha nupabu police na kauraga fazin khibagi thawongbu akanba mongda yaningdaba fongdoragli tumda mayang phal police la aga mabu thirambadegi ahlamanda puro haina hairambadegi mamane machin manau kai tawra puraga chappa matamda mayang phal gi police tagi momocha ji NRI na pukhe puki base angang si michamni ma luhung ga do busu akhoi gi mangun ka bak pat loirabani momocha se adubu ma puki base kari maram gi no adugu maral leitaba angang si bu phabiri ji kari gi no imai bel singi side tagi masi ma akhoi hangjari amasong misam miram si bu sum no gi sum phara agadi karam haina Isa sing tikar maina leibang ngani ako'y Manipur Miyam gi Khongjang aduda saruk yakhibi uchiwa apunba maira paibigi secretary Thongam ibe yaimana fongdorakibada momocha bu police na wari sasi haina kauraba matung NIA da sinakhiba adu kari maram gino mahaki kari maralno miyam da khangalu haiki momocha maral leitaba miyoini lengak asina micham miyambu faraga NIA da sinabagi thong yaningde maral leitaba miyoi khudakta thadokadabani madud natrabadi Khongjang changthingani haibe yauna wafam kayasu fongdoki
Grace Cottage Culture and Educational Development Foundation, Grace Cottage Academy, Kakching Nisinduna, International Day Against Drug Abuse and Illicit Trafficking gi thoram ama, ngasi Academy asigi auditorium hall da pangthokri. Chadliba tha asigi June 13 tagi 13 fauba Pangthokliba Ministry of Social Justice and Employment, Government of India gi Nasa Mukta Bharat Sapta gi matung inna manung chena Pangthorakliba ngasigi thoram aduda Grace Cottage Cultural and Educational Development Foundation, Grace Cottage Academy Kakchingi Founder Principal Ketrimeum Chawbana Chief Guest, Academy asigi Academic in Charge Mayengbam Ronina President Oiki, aduga Academy asigi English ke Lecture Salam Ibotombina Resource Person oina wangangki. Mapandagi lakpa project sing asi chumnagi financing mechanism sing oina uroidabani. Masi mafam asida puthokpa poche singbu malengi marketa puthoknabagi khudong chaba hingbagi lambi hengalakpa amadi economic growth da geographical oina singnaba kaya leidiba North East lamdam asi semdoknabagi khudong chaba ama oina su laugadabani haina Union Finance Minister Nirmala Sitharamanna ngarang phongdorakre. Wafom asi ngarang Silongda leveraging externally added project EAP in the Northeast Status Highway Hiramda Pangthokiba conference amada chair lauduna Nirmala Sitharamanna phongdorakibani hari. Finance Minister na makataraduna Northeast region da externally added project singi makada lagliba mating asi Narendra Modi government gi makada saruk taret hengale haina phongdoraki hari. Thauram aduda Meghalaya ge Chief Minister Konark K Sangma, State Cabinet ke senior member sing amadi stakeholders sing su sarbiya ki hari. Punjab Police amadi BSF ki apunba team amana Pakistan ga lonaba Amritsar gi border dagi miyoi ama khulai ga konana fare hari. Paugi source amagi matung inna farawa miyoi adudi Roshan Khosla kawi mahag Amritsar gi Rupnagar colony dagini hari mangon dagi AK-47 rifle ama pistol kungamanga ka payariba maru chahumga humfu nipan amadi bulletproof jacket ama fagat pangamle hari. Uchathol Pioneer Club Ziriwam Sinduna Uchathol Stanabungda Tim Taraga Marina Sarugyaduna Sanariba Ani Suba UPC 6A Side Football Tournament Lising Aniga Kuntaruki Ngasi Sanakiba Fast League Match ki Ahanba Match da Khasi Youth Club na Dikni Club pu Goal Mariga Sinoda Ani Suba Match da Yawol Club Sampanagar na Apon Bunji Club pu Goal Aniga ma Ahum suba match tana Yawol Club na Gaming Star bu goal amagasino Mari suba match tana FC Kagalungda UPSC bu goal ahunga ama Manga suba match tana UPC Khasi Youth Club bu goal ahungasino amadi Taruk suba match tana UPC na Oriental Club bu goal mangaga sinoda maithiba piki Ngasigi match asi Sankar Butterchari Ajurul Laksar amadi Bashan Singna match sing asi conduct toki. Hayeng ahanba match ayok pung taret makhaida Khasi Youth Club ga Oriented Club ka sanagani. Ani subo match tana ayok pung nipan ga makhaida Gaming Star ga FC Gagalung ga sanagani. Ahum subo match tana nungtil pung ani taba matamda UPC ga Dikli ga sanagani. Aduga mga subo match na Youth Club ka CKC ga sanagani. Aroibada Maroi Pau among Pijari. Chahi Ani Fawgi Manunda, Infal Fawa, Rail Lambi or Lagani Haina, Chief Minister Imam Khemchana, Fondorapre. Ansamna Sinduna Nagataruk Hat Kibagi, Wael Fangalu Haina, Miamgi Kongchetama Chakre. Mayul na Sinduna Afabami Hood Kananabagi poster campaign Chathaba Hokre.
Arambai Tengulgi Thawi Manga Fazin Kiba Yaning de Haiduna Wakat Mifamama Fongkre. Amadi Manipurgi Mafam Karada Ngasi Nongka Naturabayai Haina IMD na Kangalagli. Ngasigi oinadi Mami TV na sandok chaba Prime Time News loishinjari bideng tapi ribapum namapu amukhana khurimjari. Lalabati sumthokpa mosalabati nalanba mipum khudimaki haunasani aihak jeni khurai laibak sembada mipum khudimaksu saruk yamina si haituna paujeng khara puduna lakchari voter list singbu tasengna thamnaba eligible oiba voter singdamak yahannaba ECI na special intensive revision haibati SIR 2026 haure Megi tarik kuntra dagina June gi tarik kunipan phawbada BLO yumthong khutingi lakani makhoina piramba enumeration form mention biraga BLO da sinabiyu enumeration form submit tawidrabadi voter list da ming yarok loy akupa marol gidama BLO da hangbiyu natraga 1950 da call tawiyu I am in RU Ibe makigano Azabu thammo Sigi yumse next TMT na checksin na laksilo ka tham khabani ne Tadarang se juhar habaga amta kitarbo Asumna mayam na machal bo ngap shan dugum masigi yumasibu asoya ngan pokadabagi next TMT na ngap seli Extec TMT juhar habading ngap tokna na basem bani Zerman technology si na bana concrete ka tokna tinaba matamda kapamul amuk hena hengal adli Extec TMT strength is in the quick